Hello, welcome back to my channel 7 Speed Manipur. Ngasigi video si akoigi nauna tholpa 2022 gi akoigi kwid climber haiba sigi mathangda video ama semjarage myam ado hojungeida asigi ex showroom price hana hajarake asi 5,64,000 dagi horaga 6,19,000 phawgi range ta phangani ko haiba gari si yengbada aduki matik fajaba road presence fajaba gari makhal amani ko engine की specification लाखों का नमा से 1 liter दा लाया है 3 cylinder ने 12 bulb ने अदगी 5 speed manual transmission दा अमा अदगी automatic दा अमा अदुगा मागे engine की माई maximum power सिना 68 PS 5500 RPM दा अदुगा 91 Newton meter torque 4250 दनी को अदु मासी color option कोई की dual tone दा अमा अदगी single dual tone दा अनि अदुगा single tone दा अनि मलाएगा अदु मासी येंगबदा दुकी मतिक फजबा गाड़ी ने अदो looks ता कोई front looks तगी हाना होराजे front looks ता कमाई तौगे हाबदो येंगमिनरसी को अदु माई headlamps ममांगी डिजाइन कमाई तौगे हाबदो हाइजर क्या कोई logo लेजरे chrome inset तौगे यावरे साउंड यावरे को ममांगी LED नि को नुदांग याम फजबने माई गेस अदु सी ममांगी grill कनोददी simple कोई क्विट तदी सी कनो से यावरे को सिददी कोई सी ममांगी कनो गार्ड से top हाइगद्रा सी यावरे अदु सीदा white ना फजना insert तौगे यावरे को सी सुन येंगदो फजाली को अदु सी ममांगी grill स्माइन तौने अदु ममांगी skid plate से कोई सी white white है अदु सी grey नि से combine और का कोई glossy दा यावरे को अदुगा side looks कमाई तौगे जेंगजे इनस मागी side looks अदुगा मागे कोई सी कनो से सी 14 inch दा लाएगा अदु मासे कोई मागी टायर की साइज से ले 165 by 17 14 inch अदु सी डिस्क ने अदुगा सी कनो से सी एलोय नथिबा एलोय मालेको अखोई येंगबदा हाबे येंगबदा खंगबदा मुन नक्सलगा येंगदि सी एलोय ने दम लेनेको पुरा एलोय चमानेको अदुगा सिदा साइड कोई फेंडर से कोई सिदा दम कनो यावरे टर्न इंडिकेटर से यावरेको अदु सी साइड ऑर्बियम से कोई व्हाइट कलर ना कनो तौरे ब्लैक का व्हाइट का कॉम्बिनेशन दे अदुगा सिदा क्लाइंबर हैना साउंड था लेको अदु सिदा जो कोई कनो क्लाइंबर दे कनो ददी नॉर्मल क्विट कनो ददी सीजे स्टिकर ओइन लाखने सिदा कनो ओइन लाए अगी साइड क्लैडिंग ओइनको सिगे काना बस म्याम लेको अदगी सिगे डोर की कनो सिंपल कनो दा सिंपल पुल आउट तौरगा हांतु पियानो मोंग सेमेको सी बी पिलर से ब्लैक ओइरे अदुगा सी रूफ यावरेको रूफ रेल्स अदु सिने एंटेना से सिंपल कनो दम यावरे मनुंग से पेट येंगसे मनुंग की थोंग से एकदम पूरा ब्लैक आउट तौरगा से सिंपल कोई white insert तौरगा से क्रोम ना सी थोंग नुकुंग दा सी यावरे अदो कनो दगी दिसिना खितंग प्रीमियमनेस है ओइबदि हेलेको येंगबदा अदुगा सीट की हाइट एडजस्ट तौबा यारेको सिसे अदो सिना ऑर्बियम की दो सिदगी एडजस्ट तौरेको सिगिसे दि यावद्रे सिदा ओइन तौरेको अदुगा विंडो सु मनुंग दगी कंट्रोल सिस्टम मनुंग दगी तौरेको आई काकलग अमते येंगे सिसु सेंटर दा कनो से डिस्प्ले कनो डिजिटल दा कोई सिदा पीरेको मसा अमा सिदम तैजिना कोई एनालॉग तदम यावरेको अदुगा सिसु कोई मयागी कनो से टच से सिसु कोई व्हाइट ना फजना सराउंड तौरगा यावरिको अदुगा एसी नो अतने सिंपल अदुगा ते सिना हजार लाइट लेरे अदु विंडो की सिलु पीरेको अदुगा सिदा चार्जिंग पॉइंट अनि पीरेको अदुगा सिदा कोई के थंबे याबा जगह स्पेस कर लेरिको अदुगा सोमदा ग्लव बॉक्स अदम सावइको याना अदु कीप एना थारे अदु सिदा एयरबैग सिदम यावरेको अदु सिगी स्टीयरिंग जे याम सावबो इदिको स्टीयरिंग जे पिक तौर याम फजे यामना कनो द फ्लैट बटन कितंग ओइको अदुगा सिदा जो कोई ग्लासी कितंग ग्लॉसी ब्लैक ना कनो तौइको सिकम सायर सिदा कनो यावजरे अदु सिदा ऑटो डिमिंग दि ओइद्रे लाइट लेजरेको अदुगा सिदा एसी वेंट Bueno,
ꯁꯣꯝꯗ ꯑꯃꯒ ꯂꯩꯔꯦ ꯑꯗ ꯁꯤ ꯃꯌꯥꯏꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯥꯝꯔꯦꯁꯇꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯠꯀꯤ ꯀꯩꯅꯣꯁꯤꯃ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯐꯦꯕ꯭ꯔꯤꯛꯅꯀꯣ ꯌꯥꯝꯅ ꯐꯖꯅ ꯀꯩꯅꯣ ꯇꯧ ꯌꯥꯎꯔꯤꯀꯣ ꯁꯤꯠꯀꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯑꯗꯨꯝ ꯐꯖꯩꯀꯣ ꯄꯥꯏꯕꯗ ꯍꯥꯏꯗꯤ ꯁꯤꯠꯀꯤ ꯀꯩꯅꯣ ꯀꯝꯐꯔꯠꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯐꯝꯕꯗ ꯑꯩꯈꯣꯏ ꯁꯤꯠꯀꯤ ꯑꯩꯈꯣꯏ ꯐꯝꯕꯒꯤ ꯀꯩꯅꯣꯁꯦ ꯁꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯁꯥꯏꯠ ꯍꯣꯜꯗꯔꯁꯦ ꯁꯤ ꯌꯥꯝ ꯐꯖꯅ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯝꯕ ꯀꯥꯟꯗ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯅ ꯐꯖꯅ ꯍꯥꯏꯗꯤ ꯐꯖꯅ ꯍꯣꯜ ꯇꯧꯋꯦꯕ ꯁꯤꯠꯁꯦ ꯑꯗꯨꯅ ꯁꯤꯅꯤ ꯑꯗꯨꯒ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏꯒꯤ ꯕꯇꯜ ꯍꯣꯜꯗꯔ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯀꯩ ꯍꯥꯞꯐꯝ ꯈꯔꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤ ꯈꯨꯠ ꯄꯥꯏꯐꯝꯁꯤ ꯂꯩꯔꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯏꯜ ꯂꯤꯠ ꯍꯥꯡꯐꯝ ꯌꯥꯎꯔꯤꯁꯦ ꯀꯥꯟꯗ ꯁꯤꯗ ꯑꯗꯒꯤ ꯕꯣꯅꯦꯠ ꯍꯥꯡꯐꯝꯁꯤ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯨꯁꯨ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯪꯉ ꯌꯦꯡꯁꯦ ꯆꯪꯗ꯭ꯔꯦꯅ ꯁꯤꯒꯤ ꯊꯥꯎꯒꯤ ꯃꯥꯏ ꯀꯦꯄꯥꯁꯤꯇꯤꯁꯦ 28 ꯂꯤꯇꯔꯅꯤꯀꯣ ꯁꯤ ꯌꯥꯝ ꯐꯖꯩ ꯑꯩ ꯋꯥꯈꯜ ꯑꯗꯣ ꯁꯤ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯑꯥꯎꯠ ꯂꯩꯔꯦ ꯁꯤꯒꯤ ꯄꯋꯥꯔ ꯋꯤꯟꯗꯣ ꯁꯤꯗ ꯁꯥꯟꯅꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤ ꯀ꯭ꯔꯣꯝꯅ ꯏꯟꯁꯔꯠ ꯇꯧꯔ ꯌꯥꯎꯔꯦ ꯁꯤꯠꯀꯤꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯐꯔꯦ ꯁꯤꯠꯀꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯒꯤ ꯕꯣꯇꯝꯁꯤꯁꯨ ꯄꯨꯔꯥ ꯐ꯭ꯂꯦꯠ ꯑꯣꯏꯔꯦꯀꯣ ꯑꯗꯨꯝ ꯐꯝꯕ ꯈꯣꯠꯄꯗ ꯌꯥꯝꯅ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯤ ꯑꯣꯏꯔꯔꯣꯏꯀꯣ ꯁꯤ ꯃꯤꯔꯨꯝꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯐꯝꯕꯗꯤ ꯈꯤꯇꯪꯗꯤ ꯆꯤꯜꯂꯅꯤꯀꯣ ꯃꯤ ꯑꯅꯤꯗꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯝꯃꯒ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣ ꯆꯠꯄꯗꯤ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯍꯨꯝꯗꯤ ꯈꯤꯇꯪ ꯋꯥꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯒꯤ ꯍꯦꯠꯔꯨꯝ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯂꯩꯀꯣ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯨꯝ ꯁ꯭ꯄꯦꯁꯤꯌꯁ ꯑꯣꯏ ꯌꯦꯡꯕꯗ ꯁꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣꯁꯦ ꯗꯦꯁꯕꯣꯔꯗꯁꯦ ꯁꯨꯃꯥꯏꯅ ꯃꯅꯤꯡꯗꯒꯤ ꯎꯕꯗ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯌꯥꯝ ꯈꯤꯇꯪ ꯄ꯭ꯔꯤꯃꯤꯌꯝꯅꯦꯁꯦ ꯁꯤ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯅꯣꯔꯃꯦꯜ ꯀ꯭ꯋꯤꯠꯇꯒꯤꯗꯤ ꯀꯥꯏꯗꯅꯣ ꯁꯤꯗ ꯀꯦꯃꯦꯔꯥꯁꯨ ꯌꯥꯎꯋꯦꯀꯣ ꯂꯣꯒꯣꯁꯤ ꯃꯌꯥꯏꯗ ꯁꯤ ꯁꯣꯅꯁꯨ ꯀꯩꯅꯣ ꯇꯧꯋꯤ ꯁꯣꯅ ꯍꯥꯡꯉꯤ ꯁꯤꯅꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯒꯥꯔꯤꯁꯤꯒꯤ ꯁꯥꯏꯖꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯆꯥꯎꯋꯦꯀꯣ ꯒꯥꯔꯤꯁꯦ 279 ꯂꯤꯇꯔꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯅꯤ ꯁꯤ ꯌꯥꯝ ꯀꯟꯅ ꯗꯤꯞꯅꯦꯁꯁꯤ ꯌꯥꯝ ꯀꯟꯅ ꯂꯩꯇꯦꯀꯣ ꯃꯥꯒꯤ ꯇꯌꯥꯔꯁꯤ ꯑꯗꯨꯝ ꯁꯦꯝ ꯁꯥꯏꯖꯇ ꯑꯗꯨꯝ ꯐꯪꯉꯦ ꯇꯌꯥꯔꯁꯨ ꯀꯣ ꯑꯗꯨ ꯄꯥꯔꯁꯦꯜ ꯇ꯭ꯔꯦ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯃ ꯂꯩ ꯑꯗꯨꯝ ꯒꯥꯔꯤꯁꯤ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯦꯒꯃꯦꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯒꯃꯦꯟꯗ ꯑꯗꯨꯝ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯌꯦꯡꯕ ꯐꯖꯕ ꯒꯥꯔꯤ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ 184 mm ꯑꯗꯨꯝ ꯋꯥꯡꯉꯦꯀꯣ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯐꯠꯇꯕ ꯖꯒꯥ ꯁꯤꯗ ꯆꯠꯄꯗꯁꯨ ꯈꯤꯇꯪ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯅꯤꯀꯣ ꯑꯗꯨ ꯃꯅꯤꯡꯁꯤ ꯌꯦꯡꯕ ꯌꯥꯝ ꯐꯖꯩ ꯁꯤꯒꯤ ꯁ꯭ꯀꯤꯠ ꯄ꯭ꯂꯦꯠꯁꯦ ꯗꯤꯄꯥꯔꯆꯔ ꯑꯦꯡꯒꯜ ꯁꯤꯗ ꯍꯥꯞꯄꯤꯕ ꯁ꯭ꯀꯤꯠ ꯄ꯭ꯂꯦꯠꯁꯦ ꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯒꯥꯔꯤꯁꯤꯒꯤ ꯂꯨꯛꯁꯇ ꯏꯟꯍꯦꯟꯁ ꯑꯣꯏꯅꯀꯣ ꯔꯦꯅꯣ ꯁꯤ ꯊꯥꯔꯦ ꯃꯥꯒꯤ ꯁꯤꯒꯤ LED ꯗ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯝꯄꯜ ꯍꯦꯂꯣꯖꯦꯟ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗ ꯀꯩꯅꯣꯗꯤ ꯌꯥꯎꯗ꯭ꯔꯦ ꯗꯤꯐꯣꯒꯔ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯔꯤꯌꯔ ꯋꯥꯏꯄꯔꯁꯤ ꯌꯥꯎꯗ꯭ꯔꯦ ꯁꯤꯅꯤ ꯁꯥꯏꯠꯇ ꯔꯤꯐ꯭ꯂꯦꯛꯇꯔ ꯑꯅꯤ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯦꯟꯁꯔꯁꯦ ꯁꯤꯗ ꯑꯃ ꯌꯥꯎꯔꯦ ꯁꯤꯗ ꯑꯃ ꯌꯥꯎꯔꯦ ꯁꯦꯟꯁꯔ 3 ꯌꯥꯎꯔꯦꯀꯣ ꯃꯅꯤꯡꯗ ꯁꯤꯅꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯂꯨꯛꯁ ꯑꯗꯒꯤ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡ ꯆꯥꯎꯔꯥꯛꯄ ꯕꯦꯁꯤꯛ ꯗꯤꯇꯦꯜꯁꯤꯡꯗꯣ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯁꯤꯗꯩꯗ ꯍꯥꯞꯆꯔꯤꯕ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁꯦ ꯁꯤꯗꯩꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯇꯥꯟꯅꯕꯤꯕ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯦ ꯐꯣꯔ ꯇꯨꯗꯦ ꯗꯦꯠꯁ ꯑꯣꯜ ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜꯠ ꯁꯣꯏ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯃꯆꯥ ꯊꯧꯔꯒꯅ ꯁꯣꯏ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ